Ngara numida wairam phongkhiba kangna pawdigi maru oiba paw khara khangasaraka miyamda khudo tamjage. Chandel gi temporary jail gi toilet ki ventilator thugairaga prisoner ama sengkhre amana fahaurei. Ngasi thangje numiki ayu anganbada Chandel gi district DC office ki mini secretariat manungda leiba temporary jail gi under trial prisoner ani nanthokuna sengkhre. Aduba prisoner amadi security force na operation chathaduna amuk hana fajingkhre adubu atopa amadi hauzik faba thiba khangdri haire press na phangba pawgi matung inade haukhibi irai amasung thangjagi lonaba ahing pung 12:35 amasung ayu anganba pung 3:30 taba matamda temporary jail aduda lairiba prisoner ani adu toilet ki ventilator thugairaga nanthokibani adubu nanthokuna sengkhraba under trial prisoner ani adugi manungda amadi ngasi ayu pung 5 taba matamda Chandel village ki mafam amada lotlaga lairambadagi amuk hana faraba mioi adugi mamingna Thailand kap chaikul apokpa ngampau kawi Myanmar gi kolang khampatagini aduga hauzik phawba thiba khangdana lairiba under trial prisoner adugi mamingna Saimang Kipjen chainifumapol apokpa Lengkhawpau Kipjen kawi Tengnaupa village ki Laikot village kini police ki pauna haribana under trial prisoner ani aduna temporary jail adugi toilet ki lairiba ventilator aduda hapa grill ki yosing adu kakthalaba matungda nantholaga chenkhibani makhoi ani adu ain kaina drug lalombaga mari lenana fajilaga temporary jail aduda thamlakhibani masigi mathakda faraba Myanmar national Thailand kap asidi mari lenaba document sing yaudana Indian territory da changsilakpagi damak drug lalonbagi mathakta atopa case amasu mayoknaribani haire makhoi ani adu ngasi ayuk temporary jail asidagi nanthokre khangbaga security force na paksina thiba hombagi thabak chathabada Myanmar national asidi Chandel popigi mafam amadagi fagatkhibani haire maraksida new Laikot village ki chief Hongkholung haukema thadorakpa jail amana hairibadi temporary jail asidagi nanthokuna chenkhre hairiba Saimang Kipjen amasu mahaki imung manung asi haukhiba chahi 2010 khulla asida permanent oina leitraba misakni miyoi asige khulla asige mari amata lainade haire makha tarakpa pawda Manipur da Popular government lingnabagi center da taksilunaba former chief minister N Biren Delhi pangkhre Manipur da matamda popular government ama lingnava central leadersing da taksilunabagi dama former CM N Biren ngasi Delhi gi dama imphal thadokre former CM gi khongsat asida BJP gi MLA ahum suloina ki atai atopa khara su hayeng Delhi gi dama imphal thadoklaba yai haire paw asina makhata na hari vade ngasi Delhi gi dama former CM N Biren galoidana imphal thadokhiba MLA sing adudi Thanga Kendra gi MLA T Robindro Konthaujam Kendra gi MLA Dr. Sapam Ranjan amasung Sengmai Kendra gi MLA Hais Dingo ne masigi mathakta hayeng Delhi da chalaba yana lairiba MLA sing adugi manungda former minister Govindas Konthaujam amasung Langthabal Kendra gi MLA Karam Siam yauraba yai MLA Susindro MLA TS Arun Kumar amasung MLA Ramesh Orde ngarang Delhi gi damak imphal thadokhrabani former CM amasung BJP gi atai MLA sing aduna Delhi da thunglaba matungda ihan hanba oina BJP North East ki coordinator oibada natana Manipur gi incharge oiriba Samipatraga unagani madugi matungda Union Home Minister Amit Shah unanabagi appointment sheet tawgani adubu kari karamba numita BJP gi Manipur incharge Samipatraga unagani haibadudi hauji phawbi oina press na phangba ngamdre adubu haying imphal thadokadoriba BJP gi MLA sing aduna Delhi da thunglaba matungda Samipatra unaraba yai haire former CM N Biren nam Delhi gi dama imphal airport thadoklamdaida pawmi singda phongdokhibada mahak amasu mahaki kangu singna Delhi da central leader sing unagadoribasi maru oina Manipur da matamda popular government ama thamnaba IDP singi problem amasung national highway gi lairiba issue asi losinabagi damak
ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯇꯛꯁꯤꯟꯅꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯃꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯗ꯭ꯌꯕ꯭ꯔꯇꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯗꯦꯜꯂꯤ ꯆꯠꯂꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯗꯦꯜꯂꯤ ꯆꯠꯂꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯦꯁꯅ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯣꯡꯅ ꯑꯣꯄꯔꯦꯠ ꯇꯧꯕꯗ ꯅꯠꯇꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ SP ꯅ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯧꯕꯗ ꯆꯠꯇꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯄ꯭ꯔꯈꯔ ꯄꯟꯗꯦꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯏꯂꯤꯒꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯦꯡꯁꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯄꯤꯗꯅꯕ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯊꯧ ꯇꯥꯔꯕꯗꯤ SPꯒꯤ ꯑꯣꯐꯤꯁꯇ ꯀꯟꯇꯦꯛ ꯇꯧꯅꯕꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯛꯁꯇꯣꯔꯁꯟ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯡꯉꯣꯝꯕꯝ ꯂꯩꯀꯥꯏꯗꯒꯤ RPF PA ꯂꯩꯒꯤ ꯀꯣꯔꯄꯣꯔꯦꯜ ꯑꯃ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯅꯣꯡꯃꯥꯏꯊꯦꯝ ꯁꯗꯥꯅꯟꯗ ꯑꯦꯂꯥꯏꯁ ꯅꯅꯥꯎ ꯑꯦꯂꯥꯏꯁ ꯂꯦꯔꯤꯟ ꯀꯧꯏ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯂꯥꯏꯁꯪ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ KCP ꯑꯄꯨꯟꯕ ꯒ꯭ꯔꯨꯞꯀꯤ ꯀꯥꯗꯔ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯔꯦꯟꯂꯥꯛꯄꯝ ꯗꯤꯅꯦꯁ ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯈꯦꯝ ꯕꯖꯥꯔꯗꯒꯤ ꯋꯥꯍꯤꯗꯥ ꯆꯍꯤ 60 ꯀꯧꯏ꯫ KCP PWGꯒꯤ ꯀꯥꯗꯔ ꯑꯃꯁꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯉꯥꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯑꯊꯣꯛꯄꯝ ꯔꯟꯖꯟ ꯆꯍꯤ 19 ꯀꯧꯏ꯫ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯀꯌꯥꯗ ꯆꯦꯟꯅꯕꯗ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯨꯕ ꯃꯩꯇꯩ ꯑꯃ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔ 3ꯗ ꯀꯨꯀꯤꯖꯣꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯇꯨꯅ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯅꯣꯝꯖꯥꯡ ꯚꯤꯂꯦꯖꯇ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯌꯥꯌꯥꯝ ꯁꯅꯥꯌꯥꯏꯃ ꯑꯦꯂꯥꯏꯁ ꯊꯣꯃꯥꯁ ꯆꯍꯤ 35 ꯀꯧꯏ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯦꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯝꯅꯥꯄꯣꯛꯄꯤ ꯈꯨꯜꯗꯒꯤꯅꯤ꯫ ꯄꯣꯇꯨ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯒ꯭ꯔꯨꯞꯁꯤꯡꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡ ꯁꯣꯌꯥꯝ ꯁꯅꯥꯌꯥꯏꯃ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯨꯏꯅꯣꯝꯖꯥꯡ ꯚꯤꯂꯦꯖꯇ ꯂꯝꯍꯥꯡꯅꯗꯨꯅ ꯆꯠꯐꯝ ꯈꯪꯗꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯝꯍꯥꯡꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯄꯨꯂꯤꯁꯅ ꯐꯪꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫